Meiteising social media da war de active oiba Watkhi. Kuki singdi Manipur da May ahumdagi thogliba hingsagi thokdok asigi mamangdagi social media X da mapung phana active oina thabak tawkhe. Adubu Meiteising di irang asi thokraba matung numit kaya ni haukraba phauba social media X da active oiba ngamkhe dei. Irang asiga mari leinana kuki singna mapung phana sem saraba account Chahumga nipan hangdoktuna tongan ba post lising kuntraga mathoi chamri ga humpuni thoi tweet tawba matamda retweet masing lising marfu draga mari chamapan ga mapan yawba ngamkhe amaromda Meiteising ge original account humbudraga taret na tweet lising taru ka chahum kuntraga mapan tawba matamda subnagi retweet lising taret ka chanipan kuntraga taret tagi henba ngamkhe dei Manipur gi irang asiga mari leinana University of Michigan Spal amasung independent researcher Agrawal na piba report ki matungin na Churachandpur da open gym may thakiba dudagi hauraga kuki sing na April 15 dagi social media X da mapung phana sem sara duna active oiba hauke masigi matung irang haurukiba numit May gitang ahum dagi kuki jo kanglum na X da anauba account kaya hangdoktuna angakpa phangna active oiba haurakhe nakala maromda Meiteising di social media X da mapung phana active oiba ngamkhe dei Irang asi thokraba matungda internet thingkhrabasu Churachandpur da akhanaba arwanba mafam ama semduna internet facility phanganbaga loinana mafam adudagi social media war asi sathakhe Al Jazeera gi reporter amabu Churachandpur da kuki gi civil society organization singge lusingba amana residential area amada leiba internet ki khudong saba phangba akhanaba ka amada pusinkhe ka aduda kuki joge nupa kaya phone amadi laptop sezinaduna mathau tawramba thengnakhe Kuki gi lusingba duna reporter aduda internet hack tawnabagi damak hacker da lupa lakh amadagi lupa lakh amaga lising yankhai phawba pi haina su tamlakhe Delhi da best tawba narrative research lab University of Michigan ge Joyjit Pal amasung independent researcher Agrawal na phangba report ki matungin na irang asi hack thokiba numitagi hauraga atenba numit kharanigi manungda Kuki community na X account chama hen hangkhe makoi gi lusingba singna akhanaba yum amada Famlaga internet access tawbaga loinana Prithivigi miyam da irang asigi matangda aikoi gi oiba wafam khanganaba thabak hauke narrative research lab ki matungin na kuki singna hangliba X account ge chada yankhai ga mathoi de May gitang ahum amasung masigi matungda ne adubu Meiteising na X da hangliba apunba account gi chada nifu khaktana May gitang ahum gi matungda hangba ne May tha khakta da kuki jo X account Chamaga nifu hangbada Meiteising na subnagi account humudra rom tamak hangba ngamkhe adubu June tha da de kuki sing na account nifuga manga hangbada Meiteising na account yankhai manga amasung July tha da kuki sing na account kuntra hangba matamda Meiteising na account nifuga ni thoi hangkhe irang asi hek haurakpadagi kuki gi association ITLF na sarkar amadi Meitei gi lusingba singi mathakta akanba propaganda sing sizinaduna publicity tawba haurakhe Adubu matam asida Meiteising gi maikaidagi de subnagi lusingba amatana social media da amato oiba kholau thamba ngamkhe de ITLF na June gi tang mari dage WhatsApp group ama semduna kuki gi lusingba sing amasung national media gi journalist sing hapsinduna makoi gi oiba kholau media da thamba haurakhe kuki sing na irang asi hek haurakpadagi separate administration for kuki haiba wafam asi hashtag tawduna social media da prithivi gi mipum ting na khangana bahona rakhe Haidi ba wafam asi kuki sing na nongmada account chamaga tara dagi tadana sizinaduna publicity tawrakhe adubu irang asi thokraba matung khara thengna Meiteising na narco terrorism amasung illegal immigrant haiba wafam asi sizinaduna hashtag tawba haurakhe adubu hashtag count adi yamna nemkhe